Manipur gi naga taba mafam singdagi kuki gi su kem khudaktagi lokthok pikro haina Prime Minister da Foothills naga Coordination Committee na memorandum thakre hairi ngase FNCC na Manipur lenga ki Security Advisor Kuldeep Singh Chief Secretary amasung DGP gi su copy amamam yauna Governor Ajay Kumar Bhala gi khuthangda Prime Minister Narendra Modi da thakhiba memorandum aduda Lengang na kuki militant group singi camp sing hongdok khina bahairak khiba duga mari leinana naga taba lam singda semgat na bahotnari thawong ase ing na check na leiriba naga furupta atamna na singna ba ma oirakle maramaduna naga taba mafam singa nakna na su camp sing leite amadi mangjongna na pau piramdana camp sing leihan basu yaroi kharam baifai amadi kotlen gi mafam sing asisu naga gi lamni kuki furuki khul leite haiduna su mafam asin namduna su kem sing sana bhona raklabadi thokhaningda ba thogdok singi haurakfam oirakani kumjali singani kulumdoi me ahumda thokhiba irang asidagi hena kanba irang oirakani kumjali singani kulumdoi gi march taradagi hauraga chai asigi jun kun taruk fawada kuki khutlai paiba singna naga singi mathakta chathakhiba thogdok sing macha khaina pali Chatharakliba lujadraba thawong asi ningthina poram yatlaga territorial aggression, ethnic domination and demographic manipulation tawba yanabani loinana leptana naga taba mafam singda nongmai kaptuna miyamda ki khangnanghale lam kaya nam haduna khopchinba bunker kaya sagatpa loinana nagagi khul longsai kaifungdaijing nungang thangbukta attack chathakre Maramaduna KNO UPF amasung tongan ba kukila lalup singa chatminariba su renew tawdabaga loinana mapung fana muthatpa German road haina maming thonba thingnaba suda lairiba singna aranba thabak tawriba asigi mathakta yengsinduna ain gi oiba chairak pinaba high level inquiry commission ama semduna yengsinhanbiu lamdam asida kanba Hadna sunaba thoktanaba kuki gi separate administration semna bhotna riba sida nagagi lam inch ama fau sokhaloi dabani haina Prime Minister gi pukning chingsili